खुरमजरे मालेम चनु हुजेक नुंथेल पुंग अनिगी ममी टीवी न्यूज अपडेट पिजरे हंदक पांगथोकदौरिबा मणिपुर पुलिस के रिक्रूटमेंट यावना डॉक्टर नर्स अमदी प्राइमरी ओजा लौबगी थबकता सेंजा थुमजागी मफम अमत लेहलोय हाइना चामग कुंट्रा माथोय सुबा मणिपुर पुलिस के राइजिंग डे की थौरमदा चीफ मिनिस्टर एन बिरेना मियामदा थाजब पिख्रे ngasi ahanba manipur rifles ki parade ground da lenga ki minister MLA amadi manipur police ki makok thongba official kayana saruk yaduna ahanba manipur rifles ki parade ground da manipur police ki chama kontra mathoi suba rising day ki thorom chinglem na pangthoke thorom adu parade commander Rahul Gupta na luchingba manipur police ki tongan ba unit ki march past contingent tara tarukna chief minister N Birenda general salute piduna hogdoke Tungda hongnabi matung inna chief minister na parade inspection tauke madugi matung march past aduda sarugya kiba contingent singi salami chief minister N Birena saluting best agi okay Manipur police na chahi chama kontra mathoi subagi nungai ba fongdokladuna chief minister na hai matam amada lengaklon gi thabak thoramda aran asoi kaya leiramba maramna Manipur police ki miyamna ngakpigani Manipur police asi miyamna ki hangoina longnarami adubo ngasidi lenga ki kanglon tapna honglakpadagi Manipur police asi discipline labor force ama oibangam lakle masina police ubada miyamna ikai khumnaba oina utle pumnamak asi discipline amagi makhada ethics amasung professionalism khangna thabak tawbadagini police ke transfer amasung posting da senja thumjagi mami hek tabada thak khagi wafam asi nathairakuna discipline da chauna akai balai asigumba thawong asi ngasidi lenga asina phanayamna chumthokpa ngamle jahi konrom namsinduna thamlamba Manipur rifles ki promotion handak ta piba ngamkhre discipline labor force amasung khunai ama sagatna bahona bada senja thumjagi wafam amata lehenba yaroi handak pangthoka dauriba Manipur police ki recruitment rally da senja thumjagi mafam amata leheloi yariba makhai manung mapan fauna thabak tawgani lenga asina khwaidagi nungaitaba ama hairagadi Atopa state singda Manipur dagi puthokiba mayai kaba chinjak sing fabagi pau asini masina state asigi mingchat thihannaba machak ama oire aduna yariba makai national highway singda leiriba police Manipur police ki station amasung outpost singda mathau tariba police personnel singna hena lakshin ba mawongda ahing nungthil khaidana thabak pangthokpagi tangai fadabalai chief minister na makha taraduna hai Lamdam asibu masak takpada achoba thodang loduna lakliba Manipur ponibu awangba thakta pukhatnaba Manipur police ki cavalry unit ama hangdoklagani sagol tongba police personnel kungi mathakta thamduna khwairamban kaithel yauna greater Imphal gi area da ngak senbagi thabak thorang leire masina marai bakthiba fibam amada leiriba ponibu kanbada khara makhai mateng pangba ngamgani khali haina chief minister N Birena makhatana phongdokhe Head Home Minister wena pairak padagi lupa ama nang sima piu hai nang sima poro nang transfer to gi hai base ai gi wahai dagi ngasi bawda hai gi ba taw gi boliti taw su taw roi matam kaya subna ai gi phikau dagi puthong na ra kanda ari ba namtha biramaga anou bana kahan gi ba ai gi oi ba pot mayam la khona police discipline leram de amaga respect tongnaram de amaga osinaram de anou bana ari da kamaina semai taw doriba Madugi leram iba thugaira miba protocol ponamak to khoi je sumthokna bo hona bada matam khardi sangi aduba ayam ba sumthore ena lowi kari gumba makhal tamagi transfer the posting the recruitment the kari gumba makhal amagi send depend tawraga corruption the spend tawraga tawbugi thabak do kanamatna tawbo yaroi aisu tawroi misu tawloi haba commitment doi mayam ngasi pijarisi maramdi kari no the discipline society masemna bo hona bada discipline force masemna bo hona bada aikhoi masen yam transparent leina loina ba thabak tongina ba mathuk tai corruption yaudana corruption lehendana thabak tongnana ba recruitment tongnana ba aikhoi mayam puna mangna aikhoi yam transparently tongnana ba hona si mingon da nang corruption tongno haibe mota aina pidaba tamsiong tahana buji police khandore physical ki pass ta hon biyo na selu no written pass ta hon biyo na selu no ade ai yahon biyo na selu no paisa piru no khalak ta bari yang se haidok ta ya bari yang se bari result do akhoi dagi hana haurani adu akhoi na low yon bara khopra taroga koi ti thirani piba MLA du khangna ba kana lege mantri du khangna ba kana lege na MLA mantri su amta yoram moi khangna badu da taroga moi masen adum leina raga Manipur si corruption ki santok padam tawe Thauram gi sarukama oina DGP running trophy for best police station gi ahan ba mana
Bishnupur Police Station की OC दा DGP Commendation Certificate यावना सेल की मना Chief Minister ना लाउथोके लोइनना अनिसुबा अमसुंग अहुमसुबा ताखिबा लिटान अमदी लम्फेल Police Station की OC सिंगदा सेल अमसुंग DGP Commendation Certificate लांथोके लोइनना इंटर Battalion contest की मकोक मथंग ताखरबा अनिसुबा मणिपुर राइफल्स बटालियन मापनसुबा इंडियन Mahilas Reserve Battalion Amadi Daruk Suba Manipur Rifles Battalion की कमांडेंट सिंह दसु Chief Minister DGP Running Trophy यावना सेल अमसुंग DGP Commendation Certificate सिंह खुदसिनखे Battalion, Contingent number 2, Commander S. Gorbachev Singh of Assam Rifles Amadi Manipur University Anina Punna Kutsam Naduna Pangthokpa Future Ready Manipur Looking Beyond Ethnicity and Insurgency Hainaming Tonba Northeast Seminar Ama Ngasi Manipur Chief Minister N Biren Yauna Hodokre Palace Compound Laiba City Convention Center da Pangthokpa No Mugi Oiba Seminar Aduda Education Minister T.S. Basanta Kumar Assam Rifles ki Director General Lieutenant General P.C. Nair IGAR South की मेजर जनरल रंजन सरावत मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्र असम राइफल्स की मकोक थोंग ऑफिसर सिंह अमसुंग एमयू फैकल्टी सिंह अमदी महिरोय कयाना सरुक याखे सेमिनार अदुगी स्पेशल एड्रेस पीरदुना चीफ मिनिस्टर एन बिरेन हाई ngasi pangthokliba seminar asigi theme asi yamna maru oiba amane seminar asina naha singda achoba losing ama piragani seminar asidagi fanglakpa losingna khunai asida kanaba pinaba hotnase Assam Rifles na state asida loriba thodang asi singthaningai ni Indo Myanmar gi kilometer chahumga marfutara nipan sangba ngamkhai paring ase Assam Rifles na ngak se libani haina Chief Minister N Birena makhata ke In different occasions, I discussed with the IGR South to allow at least some business with Myanmar. But due to the prevailing situation in Myanmar, we are not able to do so. But when the normalizations comes in the neighboring country Myanmar, this kind of business can be started again. But we have already opened our gate number 1. Only Assam Rifles is looking our borders. But our border with Myanmar is around 398 kilometers, unguarded. Only we are depending on Assam Rifles. Now, after my request to the Honorable Union Home Minister has accepted and conveyed to open 34 police outposts along with the border of the Myanmar, and it will definitely have in tackling with the illegal drugs or illegal immigrants or whatever the illegal armed trade, and it will also help to the Assam Rifles. Seminar adugi plenary session 1 da The Troubled Neighbor Turbulent Myanmar Implications and Impact haiba hiram asida tongan ba experts sing na wangang ke loinana plenary session 2 da Past versus Future Setting the Historical Baggage in Manipur haiba hiram asida tongan ba experts sing na wangang ke Manipur asi mitop miyancha leitaba yelhomi sing tagi oiba taruba state ama ohenaba aikoi khudingmak thodang lomin ase haina kairang komidok gram panchayat ki pradhan jesabam nurzaman et deni na phongdokre wafam ase kairang komidok gram panchayat ki kairang komidok amadi khabesoigi vara sanba mafam singda ain kai namito miyancha leibra haibagi survey chathabaga mari leinana gpsc gi pradhan jesabam Nurjamana Fongdokibane. Kairang Komidok GP meeting Makada Hangang PS ki team Amadi GP Asige Miyoi Sing Yauna Yelhomi Kanminasi Haiba team da Chathakiba survey Duda Pradhan Jesabam Nurjamana Hai
Chief Minister N. Birena Mitop Miyancha Laihandanaba Changsilakliba Thabak Thoram Singbu Mapung Fana Saugatpa Oina Survey asi Chathabane. Manipur gi tongan mafam sing maru oina kairang GP asigi manung chanba mafam amatada ain kaina mitop miyancha lehenbigano leptana chathagadawriba survey asi henna mai pakpagi damak GP asigi mityeng makhada akhanaba team ama semduna toina thi humbagi thabak tawbagi thorangsu hore maru oina Manipur High Lifeline oiriba National Highway singda lengaki akhanaba meeting changbiduna achoba daita lobagi tangai fadaba lei maramasina yelhomi singtagi oiba Manipur oinabagi GPS na changsilakpa thabak thoram singda miyamna support tawiyo hainasu kairang khomidok GP gi pradhan MD Nurjaman Ed Denina phongdokhe yam kumna panchayat na thijar kanda ekoi kairang khomidok gram panchayat ki area manung do eram taba ekoi YOC ekoi khurai haiba adugi ekoi ground ekoi kaina sing magi jaga oiba adumba area ma khatagi ekoi lamlai PS na kanu tawkhibani mau pick up tawkhibani tangai phadana ekoi kairang khomidok GP ki manung do eram ga hangang PS su mau pick up tawngodoni area tongan manina adumai tawkhibsima Manipur miyam da ekoi sendusage khabai soi jaga di oi harga su hariba area chap chap masana da jaga loha gi tinagi gurau no ram mafam sidi ekoi jurisdiction si ekoi lamdai PS ki oiba amasung among gi jaga YOC ground gi adum mafam jaga am khatagi mabu adumai tawra phaki bani hai Sakhangdaba khulai paiba singna kidnap tawkhiba Rosan Upriti combined team amana Kaubru range dagi rescue tawkhre tha sigi tarataruki numidang pung taruk makhairom tabada masak khangdaba khulai paiba singna 4000 dagi kidnap tawkhiba Rosan Upriti chahi kontra manga ngarang nungtel security force ki combined team amana Kaubru range ki nongpok thangba maikai dagi leiba kachahat amadagi rescue tawkhibani hairi District Police Kangpokpi dagi fangba pawgi matung inna Rosan Upriti bu leptana thibagi thabak chathabada mahapu fakiba miyoi singna Rosan bu Kaubru range ki nongpok thangba maikai gi achikpa mafam amada lotlaga thamle haiba thajaba yaba paw ama fangkhe khudakta Kangpokpi District Police Assam Rifles amasung Additional SP Operation Additional SP Law and Order Kangpokpi amadi Kunithoi Suba Assam Rifles Morbung Post ki commander na luchingba team amana ngarang nungthil pung ahum makai tabada thihumbagi thabak chathake team aduna mafam adu yorakpada Kangpok sang amada misak ama leiramba thengnaki aduga atai miyoi singna asukpa umangi khudong chaba lawduna mafam adu thadoktuna chenki mafam adu da leiramba misak adu Rosan Upriti oiramki tungda combined team aduna Rosan Upriti bu Gamnom Saparmaina Police Station da puraklaba matungda mahaki imung manungda senaki hairi Maraksida Rosan Upriti bu tek da kaidana rescue tawrakpada Chief Minister N. Birena security force singbu thagatpa phongdorakli Chief Minister ki Facebook account da thadorakpa paujel amada Chief Minister N. Birena hai Kangpokpi Police amadi mari lainaba singna Rosan Upriti bu tek da kaidana rescue tawba ngamba se thagatli thaudo ase da chenaba sing fanaba police na akanba mawongda operation chathari Housing maki oina letmang to boy kauba chingnaba miyoi ama fare haina Chief Minister na phongdorakli Manipur da laidiba tongan ba lon taret miyam da khanghanna damak Manipur lengake Department of Language Planning and Implementation na thaurang tawkhiba loinana lon tambigadaba singda tha amada lupa lishing manga pinaba sem sakre Department of Language Planning and Implementation na lamdam asigi lon taret tambina ba thaurang tawriba lon sing adudi anal paite paumai tangkhul thado amadi maitai lone Lon sing asi tha ani changna tambigadabani matam gi ahongba leirbasu tambigadawriba lon sing asigi instructor da tha amada lupa lishing manga pigani lon asi tamningba miyoi singna formal degree natraga lon asigi informal knowledge leiba mi sing oigadabani applicant sing asi yamdrabada class 12 pass tawbo oigadabani service tawriba miyoi singna mari leinaba authority na certified tawraba warol yauna apply tawba yagani Loan asi tamningba applicant singe manungda language development activity tawba amasung matam sangna loan sing asigi interest leiba mi singda hena khudong chaba pigani loan sing asi tambigadaba trainee singna training asi loidringaida tokloi haibagi yanachi ama sign tawgadabani karigumba mahangna loan asi tambiringaida
toklabadi mahangna fangliba senfam khudingmak handokadabani. Learner natraga trainee khudingmak assignment natraga exam da yamdrabada pass mark fangadabani. Course asida saruk yaningba singna chahi asigi October ama fawbada chahi yankhai makhada leiba oigadabani. Saruk yaningba miyoi khudingmakna Sega Road da Kelambam Laikai da leiba Department of Language Planning and Implementation da lakliba November gi tang 15 fawbagi manungda application form pisin bayagani. Course asigi form na Directorate asigi website da fangani hairi. BJP Kaching District na sinduna Kaching District ki oina lakliba local urban body municipal council nagar panchayat amadi panchayat ki mikhal singh da BJP ki mirep oigadaba amasung BJP ga chatmi nagadaba mirep singhi oiba workers meet ama ngarang Kaching sumaklaikai dalaiba Januram community hall da pangthokre tharamadu da BJP Manipur ke president A Sarda BJP Kaching District ke president U Ibomcha BJP Kaching District ki Secretary P Somorjet amadi Kaching AC ki hanagi MLA Y Surchandra na chingba miyoi kyana president member sing oina saruk yakhe tharamadu da BJP Manipur Pradesh ki president A Sardana hai ngasi center da laingak pairiba BJP ki luchingba Prime Minister Narendra Modi na North East State chaukhatnaba akhanaba meeting thamduna chaukhat thaurangi thabak thoram kaya paikhatlakli Masibu ikai khumnaba utpa oina handak pangthokadawriba municipal council gi mikhal asida BJP gi mirep sing mai pak handuna BJP bu mapangal kankhat hannaba aikhoi punna honaminase loinana zaukhatpa Kaching municipal council Kaching Khunau municipal council amasung Sugnu municipal council ama oinaba miyamna achawa thaudang lobiyu hainasu mahakna phongdokhi Kimax ki meeting makhada thangta observation committee na sinduna tha asigi tara taruk tagi haudokiba thangta gi numit thabumgi saruk ama oina ngarang pakhangba huyel lalong sindamsang awang khunau branch da thangta gi numit pangthokre thangta for an ethical way of life haiba team gi makhada chahi asigi oina thangta numit thabum ama pangthokpani Ngarang pangthokiba thoramaduda thangta observation committee gi chairman Laitanthem Damendro amasung B Bilkina Mahiroi amadi Sindam Loi Singda thangta na ikoi gi khunai asida laurakliba thodang singi matangda sugaina khanghanke thangta gi Mahiroi ama oina khunai ama semgatpada tawgadaba amasung tawroidaba thabak singi matangda su marik chumba wafam kayamarum thamke Khoirom apopa thogalupna sinduna Gujarat ta pangthopa National Games 2022 da gold medal fanglakhrabi Khoirom Rezia opagi thoram ama ngarang Maipakpi Hospital gi conference hall da pangthokre tharamadu da Health Services ki Director Dr. Sasikumar Mangang Maipakpi Hospital gi Managing Director Dr. Tomba Khoirom Naharol Thaudang gi Editor Loya Lakpa amadi Forest Ranger Sana Rembana President Member Singoina Sarugyakhe Khoirom Saga gi Sagai Chakayana Sarugyaduna Pangthokiba Thoramaduda Maipakpi Hospital gi MD Dr. Tomba Khoirom na hai Punsida Maipakpa miyo ema oigi hairabadi imaipa amadi aikhoibu takpi tambiriba ozamasa khangba darkar oi miyo amana maipakpada mama mapagi thaudang yamna chawi hainasu mahakna makha takhe Khoirom chen chi koi nga patai alman dai ku ka na tataki achau tamat Thumai kaya pondana dolai ring pondana thoki san kya mo ni adu matam khara manghem dra khara lepur basu haujiti unamo koi hogalaga khoirom hai base masak tak ko dakar ko Manipur te nate Manipur ma pata hoji India jo pon dole India de hin ma pon kya yo na ba koi sin dakar ko masida aite ki man koi ba dakar ko bati ahal naman lai ru makoi ko kopi thamri ba sidi so ko ma ro de Posisi leziano ini mesti leziari adalah mama apa makoi asal pun tahu ni aduna mama apa pun kita benar bagi mati masa sudah mati tu baik cari aja di mana ya kata tuan mana ya sih ini lagi terba baik ima papi mati ibu papa ingoba makoi na panjang makoi na kalau makoi na sangat cerah ngambil ngambil mati foundation itu yang tak boleh ada lendo orang kado atu makoi ni timua dia orang bilang dia
All Jiribam Sports Association Sinduna, Thasiki Tarani Toidagi, Jiribam ki Babupura Laiba, Jiribam Higher Secondary School Gisana Bungda, Team Taretna Sarukyaduna, Chatarakliba, Tarataret Suba, and Haricharan Memorial Subdivision Boys Under 15 Football Tournament 2022 ki Ngarang Sanakiba match da KMYC na GDF Ebu Goal Mapan Sinoda Yamna Laina Maitiba Pikre. Ngasigi match da KSC Amadi Oriental Club Sanagani tournament asi Jiri Bazar da Leiba N Prem Sankarna Mahaki Laikhedraba Mapabungi Mingda Katpani Hairi. Aroibada Maroiba Pau Muhana Bizari. Handak pangthokadoriba Manipur Police ki recruitment yauna doctor nurse amadi primary oza lawgi thabakta senja thumjagi mafam amatta leheloi haina chamaga kontra mathoi suba Manipur Police ki rising day gi thoramda chief minister N Birena miyam da thasa bapikre Future Ready Manipur Looking Beyond Ethnicity and Insurgency haina mingthonba notice seminar ama ngasi Manipur ki chief minister N Biren yauna hodokre Matang sida huzig nungtilgi Mami TV News Update loizare. Ahen ba pawgi damak numidang warang pung mangagi. Prime Time English News meeting tabiyo. Welcome you all to Minako Residential School at CHANU, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे program offer Bachelor of Optometry specialties का मतिक चारवा infrastructure गलोइनना secure campus spacious classroom अमदी well maintained library meritorious students सिंगी special fee concession अमदी